ꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯀꯨꯏꯅ ꯊꯥꯒꯠꯄ ꯉꯝꯃꯨꯗ꯭ꯔꯦ ꯑꯩꯒꯤ ꯐꯣꯟꯗꯣ ꯌꯥꯗꯕꯗꯒꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯤ ꯊꯥꯔꯛꯈ꯭ꯔꯕ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯟꯗꯣ ꯌꯥꯗꯕꯒꯤꯀꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯗ꯭ꯔꯤꯕ ꯋꯥꯔꯤ ꯑꯃꯅꯤ ꯌꯥꯎꯖꯔꯤ꯫ ꯑꯗꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯌꯥꯕꯒ ꯃꯌꯥꯝꯗ ꯋꯥꯔꯤꯗꯣ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯐꯔꯦ, ꯑꯩ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯆꯔꯒꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯨꯝꯗꯧꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯩꯈꯣꯏ ꯊꯥꯏꯅꯉꯥꯏꯗꯒꯤ ꯍꯧꯅ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯌꯥꯝ ꯂꯤꯛꯄ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯑꯦ꯫ ꯃꯄꯨꯁꯤꯅ ꯂꯤꯛꯄꯒꯤ ꯆꯥꯡꯁꯤ ꯃꯄꯨꯅ ꯆꯥꯔꯤꯕ ꯆꯥꯛꯁꯦ ꯁꯤꯗꯩꯁꯤꯗ ꯉꯥꯔꯧ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯌꯥꯎꯗꯕ ꯍꯧꯗꯣꯡꯅ ꯆꯥꯛ ꯑꯦꯟꯁꯥꯡꯃꯛꯇ ꯆꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡꯅ ꯆꯥꯅꯕ ꯈꯔꯒ ꯂꯦꯝꯗꯕꯗꯣ ꯉꯥꯔꯧꯃꯛꯇ ꯆꯥꯔꯁꯨ ꯉꯥꯃꯛꯇꯒ ꯆꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯔꯨꯒꯥꯁꯦ ꯑꯗꯨꯝ ꯌꯥꯜꯅ ꯑꯗꯨꯝ ꯐꯖꯅ ꯁꯤꯡꯀꯨꯞ ꯆꯥꯅ ꯁꯥꯏꯕꯤꯗꯣ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯗꯣ ꯌꯥꯝꯅ ꯂꯤꯛꯄꯅꯤꯅ ꯃꯣꯏꯁꯦ ꯃꯅꯤꯡ ꯀꯌꯥ ꯊꯨꯡꯉꯛꯇꯦ, ꯍꯣꯏ ꯋꯥꯠꯇꯅꯕ ꯄꯥꯗꯅꯕꯀꯣ ꯆꯔꯥꯃꯛ ꯍꯦꯜꯂꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯆꯥꯕ ꯃꯇꯝꯗ ꯃꯥꯡꯍꯟꯕꯗꯀꯣ ꯃꯥꯡꯍꯜꯂꯤ ꯈꯣꯠꯍꯜꯂꯤꯅ ꯌꯥꯝ ꯉꯥꯡꯉꯦꯕ ꯃꯣꯏ ꯃꯄꯨꯁꯦ꯫ ꯑꯗ ꯃꯣꯏ ꯃꯄꯨꯁꯦ ꯐꯅ ꯀꯨꯏꯅ ꯑꯗꯨꯝ ꯄꯨꯟꯁꯤꯔꯝꯃꯦꯀꯣ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯄ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯐꯥꯎꯕ ꯃꯣꯏ ꯃꯄꯨꯁꯦ ꯍꯤꯡꯉꯦꯕꯀꯣ꯫ ꯃꯄꯨꯁꯤꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯁꯦꯜ ꯄꯥꯏꯕ ꯂꯧꯕꯁꯦ ꯑꯁ ꯌꯥꯝ ꯍꯔꯥꯎꯖꯕ ꯍꯥꯏꯇꯥꯔꯦ꯫ ꯍꯔꯥꯎꯖꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗꯒꯤ ꯌꯥꯎꯔꯛꯄꯁꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯐꯧꯕꯣꯠ 30 ꯍꯥꯞꯄꯛꯑꯦ ꯀꯥꯏꯅ ꯍꯥꯏꯕ, ꯑꯗꯒꯤ ꯂꯨꯍꯣꯡꯕꯗ ꯂꯧ ꯎꯠꯂꯛꯑꯦ ꯀꯥꯏꯅꯒ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯔꯗꯤ ꯑꯁ ꯅꯨꯄꯥꯗꯣ ꯃꯔꯥꯏꯕꯛ ꯐꯩ, ꯑꯗꯒꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯈꯟꯕ ꯌꯥꯝ ꯍꯩ ꯀꯥꯏꯅ ꯋꯥꯔꯤ ꯌꯥꯝ ꯁꯥꯖꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ꯫ ꯑꯗꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯄꯥꯟꯕ ꯍꯩ ꯔꯥꯁꯦ ꯃꯤꯅ ꯀꯌꯥ ꯆꯥꯒꯦ ꯍꯥꯏꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯃꯣꯏ ꯃꯄꯨꯁꯦ ꯌꯥꯝ ꯂꯤꯛꯄꯅꯤꯅꯀꯣ꯫ ꯃꯣꯏ ꯃꯄꯨꯁꯤꯅ ꯃꯤꯉꯣꯟꯗ ꯄꯤꯖꯊꯣꯛꯈ꯭ꯔꯁꯨ ꯌꯥꯕ ꯍꯩ ꯔꯥꯁꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯌꯣꯟꯕꯗ ꯐꯖꯅ ꯑꯗꯨꯝ ꯄꯪꯁꯤꯠꯇ ꯁꯤꯠꯄꯒꯤ ꯋꯥꯅꯤ꯫ ꯑꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒ ꯍꯩ ꯔꯥ ꯌꯣꯟꯕꯁꯤꯗꯤ ꯄꯥꯛꯅ ꯁꯤꯠꯇꯦ, ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯅꯤꯅ ꯌꯣꯟꯅꯗꯦꯗꯅꯀꯣ꯫ ꯆꯥꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯤ ꯍꯥꯏꯕꯗ ꯍꯦꯛꯑꯒ ꯄꯤꯖꯅꯕ ꯁꯨꯃꯥꯏꯅ ꯄꯤꯖꯅꯩꯗꯅ꯫ ꯑꯗꯣ ꯃꯣꯏ ꯃꯄꯨꯁꯤꯗꯤ ꯄꯤꯖꯕꯒꯤ ꯋꯥꯈꯜꯁꯦ ꯀꯌా ꯂꯩꯇꯦꯕꯀꯣ꯫ ꯁꯥꯎꯗꯅꯒ ꯃꯥꯅꯒ ꯄꯤꯖꯊꯣꯛꯀꯣ ꯌꯥꯗ꯭ꯔꯥ ꯈꯣꯠꯀꯣ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ, ꯑꯗꯩ ꯃꯥꯒꯤ ꯃꯃꯥꯅꯒ ꯑꯉꯥꯡꯁꯤꯡꯅ ꯆꯥꯅꯤꯡꯗꯅ ꯇꯧꯔꯤꯅꯤ ꯆꯥꯁꯅꯨ ꯕꯥꯖꯤꯒꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇꯠꯈꯤꯕꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏ, ꯑꯩꯈꯣই ꯆꯥꯗ꯭ꯔꯃꯛꯁꯨ ꯍꯩꯃꯨꯟ ꯐꯥꯔꯒ ꯎꯊꯛꯇ ꯐꯖꯅ ꯄꯥꯟꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯀꯥꯏꯅ ꯈꯨꯝꯃꯦ ꯍꯥꯏ꯫ ꯍꯣꯏ ꯐꯕꯨꯗꯤ ꯐꯖꯔꯝꯒꯅꯤ, ꯍꯩꯅ ꯃꯃꯨꯟ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯍꯩ ꯄꯥꯝꯕꯤꯗꯨꯗ ꯐꯖꯅ ꯄꯥꯟꯕꯗꯣ ꯆꯥꯅꯤꯡꯕ ꯃꯤ ꯑꯃꯅ ꯍꯦꯛ ꯆꯥꯔꯒꯗꯤ ꯃꯍꯩ ꯑꯣꯏꯖꯩꯗꯅ, ꯑꯗꯨꯒꯤ ꯋꯥꯈꯜꯒꯁꯦ ꯀꯌా ꯂꯩꯇꯦꯕ ꯃꯣꯏ ꯃꯄꯨꯗꯤ꯫ ꯃꯄꯨꯁꯤꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯃꯣꯏ ꯏꯃꯨꯡꯗꯁꯨ ꯑꯗꯨꯝ ꯆꯠꯅꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯀꯌా ꯇꯝꯕꯗ ꯊꯋꯥꯏ ꯌꯥꯎꯗꯦ꯫ ꯃꯥꯒꯤ ꯕꯕꯥꯅꯁꯨ ꯃꯃꯥꯅꯁꯨ ꯂꯧꯁꯤꯡ ꯐꯖꯅ ꯎꯕ ꯍꯩꯕ, ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯐꯖꯅ ꯀꯣꯏꯕ ꯍꯩꯕ, ꯁꯤꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥ ꯈꯔ ꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏ ꯀꯥꯏꯅ ꯈꯟꯖꯕꯗꯣ, ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯃ ꯀꯩꯗꯧꯗꯣꯏꯅꯣ, ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯃꯒ ꯊꯕꯛ ꯐꯪꯗꯧꯁꯨ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯆꯠꯅꯕꯤꯁꯤꯗ ꯏꯃꯨꯡꯁꯤꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯗ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦꯕꯀꯣ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯌꯥꯎꯔꯛꯈꯤꯕꯅꯤꯅ ꯃꯥ ꯃꯁꯥꯅ ꯌꯥꯅꯤꯡꯅ ꯌꯥꯎꯈꯤꯕ꯭ꯔꯥ ꯌꯥꯅꯤꯡꯗꯅ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯥ ꯃꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ꯫ ꯑꯗꯨꯅ ꯃꯔꯨꯞ ꯃꯄꯥꯡ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯄꯨꯜꯂꯛꯄꯁꯦ ꯈꯔ ꯂꯠꯂꯦ ꯃꯥꯒꯤ ꯑꯣꯏꯅ꯫ ꯂꯠꯂꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ, ꯅꯨꯄꯥ ꯃꯆꯥ ꯇꯤꯟꯅꯕꯃꯛꯇ ꯑꯣꯏꯔꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎꯗꯒꯥꯏꯁꯦ ꯄꯩꯁꯥꯒꯁꯦ ꯈꯥꯏꯖꯤꯟꯅꯔꯒ ꯑꯆꯥꯄꯣꯠꯀ ꯆꯥꯗꯅ ꯑꯗꯩ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯁꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯈꯔ ꯇꯣꯏꯗꯅꯀꯣ꯫ ꯇꯣꯏꯕꯁꯤꯗ ꯃꯥꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯥ ꯃꯁꯥꯁꯤꯁꯨ ꯂꯤꯛꯆꯕ ꯑꯔꯤꯛꯄ ꯃꯤ ꯑꯃ ꯑꯣꯏꯕ, ꯌꯨꯝꯗꯨꯗ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤꯅ ꯑꯗꯩ ꯃꯃꯥꯟꯅꯕꯅ ꯆꯥꯛ ꯆꯥꯅꯁꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯊꯣꯔꯛꯎ ꯀꯥꯟ ꯍꯥꯏꯕꯁꯤꯗ ꯍꯤꯡꯆꯥꯞ ꯍꯥꯟꯅ ꯍꯦꯛꯇ ꯍꯣꯠꯂꯨꯕ, ꯑꯁ ꯄꯩꯁꯥꯁꯤꯡꯉꯩ ꯄꯨꯊꯣꯛꯈ꯭ꯔꯒ ꯆꯥꯅꯔꯒꯗꯤ ꯂꯣꯏꯊꯣꯛꯈꯤꯕ ꯑꯁ ꯄꯥꯝꯃꯨꯏꯗ ꯀꯥꯏꯅ ꯈꯜꯂꯒ ꯃꯥꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯥꯎꯗꯦꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯀꯣꯏꯕ ꯆꯠꯄꯁꯦ ꯌꯥꯎꯈꯤꯗꯕꯗꯩ ꯃꯃꯥꯟꯅꯕꯁꯤꯗꯩ ꯈꯔ ꯂꯤꯊꯧ ꯑꯗꯨꯝ ꯂꯤꯊꯍꯧꯔꯦ꯫ ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯅ ꯀꯜꯂꯦꯅ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯗꯅ ꯑꯗꯨꯝ ꯂꯩꯕꯗꯩ ꯃꯥꯁꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤꯁꯦ ꯃꯥꯁꯦ ꯍꯦꯟꯇꯣꯔꯛꯑꯦ꯫ ꯃꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯅꯕ ꯌꯥꯎꯔꯦꯕ꯫ ꯂꯩꯔꯝꯃꯤ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯃ ꯀꯣ꯫ ꯅꯨꯡꯁꯤꯅꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ, ꯅꯨꯄꯤꯁꯤꯅ ꯃꯥꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯅꯨꯡꯁꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯥꯅ ꯈꯪꯗꯦ꯫ ꯃꯥꯅ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯖꯕꯗꯗꯤ ꯃꯃꯥꯏ ꯅꯨꯡꯁꯤꯕ, ꯃꯁꯛ ꯅꯨꯡꯁꯤꯕ, ꯃꯥꯒꯤ ꯑꯣꯏꯅꯤꯡꯉꯨꯕ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯕꯅꯤꯗ ꯅꯨꯄꯤꯗꯨꯗ ꯃꯥꯁꯦ ꯃꯇꯝꯗ ꯁꯦꯜ ꯌꯥꯝ ꯊꯥꯗꯗꯦꯀꯣ꯫ ꯑꯗꯩ ꯃꯥꯅ ꯈꯜꯂꯦ ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯌꯥꯔꯛꯈꯤꯕ, ꯅꯨꯄꯤꯗꯨꯒꯤ ꯑꯍꯜ ꯂꯃꯟꯅ ꯃꯉꯣꯟꯗ ꯌꯥꯔꯛꯈꯤꯕꯒꯤ ꯃꯔꯝꯁꯤ ꯃꯣꯏ ꯏꯃꯨꯡꯁꯤ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯆꯥꯎꯏꯀꯣ, ꯂꯧꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯁꯤꯗ ꯃꯉꯣꯟꯗ ꯂꯩꯔꯒꯗꯤ ꯋꯥꯔꯣꯏ ꯀꯥꯏꯅꯒ ꯈꯟꯕꯗꯣ, ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯔꯛꯈꯤꯕ ꯃꯥꯜꯂꯦ꯫
maga khangna jarambi nushinarambi nupisi yam phai ko moi ingkholda khogi haira pa ma laphoi ga pa le ga habse laphoi la phang phasa phasa wa se pirak pa pukri de nga phai kana hek piram me nupisi ga nushina bada adu nupisi na disum pirak pa da moi imung jina di kaya pi ho se haida ba mama jina budi wari pangtong mo tawza ba khoi ibungo khangna ba angang nupiduna laphoi pire inga pire wari to ba da moi imung gi su awat pa ka shule banate anung phado su hingonda pali be insang ko moi kobi matam da gai di kobi le se eng san ne ta yam phase hai ko kobi le angan ba se moi tem thai hai ba ko su ma ga se pibi be yari poni ma su nupi du da mama pa na pi yu hai dre de ma na su pamu gum kai mi go da pizza ba se kai ni pizza da ba gi su pi pizza rak ta ba gi ma chana bi do khang ki da ba ni khang de mai khang de ma na pi si da kya pi gi de ba ko da pi se ma da ka shu thudong hairam de de kumai harau mak ta thengna unaba makta oiraga su kogi nupa amana haujita na mu restaurant da kaida changaga achapot ha yam chare na ko ada matam di ko hotel am da kaida changaga singju bora pakora siam chanarami haiba ada nong phado ko changda na khotana taw su kogi mi mamana bisu ahum mari yaujare ini ko mai harauji makta ba ada marang kaine pije da udu manane pije da singju khak pije ra ek to khigum ba de pakora alu so khan kya pije da baza se se pije sum ikai boy kai boy ko na koi na hai ko hawi ni pije na imane mang de ikai ko len hai ba de ma su ta boy ta san da bu iya yak to bu de ni pije ma ga chi ani hum nu shin na ma dum tokna gre ni pije atopa nu pa ta chen thokre ba nupi se si yi badai ma se kappe ba ko nungai te ho nga sai pijaning da baduna amani nusinar be nupi magi oirege na khanja baduna mayum ga panthoki badai thamo se chak bajani ma se kappe akapa de mi khran hainai gos koi nusina ba kan da nupai maran cha thok bi thongnai pi kholi kai na haina bado nupi khran adum pitho mu yawi nupa gi maran charu kholi gan hai basta ma sai wakhalam lakpa moi mungi chana bi ne ma ade na mon da sinju bi je gi ba kai bi je da pasa thaugi sini ko ma su khali je de yung mi na su mangon da khatang di inchan gra si mak na ni hai badi na tre ko de inchan ba wangang da sa thokri du bu hai ba gi wangang ma yaw ba ka si da ma se nungai tre ba ade nungai ta badi ma na ba ngga tawraga bawe si le ko ma ga nusinaram bi ko cheng ga bi ni pi da pasa nu sa hai re ko una ba ko ba ting gi pasa ade ni pi se thokle ko ma tam tha re pi nang pasa do na ma se adum pasa di singam do wakal di kitang nungai ba dos ngai le ngai ga thokla ka ni pi se mandom sa ma ga thokle ko mandom sa ga thokle ni pi sin ekta snangam ba si mangon ji da ko ikai bin hai nang na ai ko matam da pasa kyam changi imanabi singa samin thawina bada singju da he na pije da banangna nura phawa pamu da tak thok ta banangna aina nangon da pi gribal la phoi da nga da gi adum yam da pasanara di aina he ni haiba gi mo da pi si pa chairam bajani da yam thi na nga mai na sakni na nura baw da pamu da tak ta banangna na sakni na huithi ma li ga sairam ni yam thi bajana ko dam chakhot ta ba ai bu miyam mang da yon ba nangi daran kyam char da na khol da na koi khamna ba tinaro ba ko bagi imanabi singa loina bada pije ba si taibang jakat pum pije nai ni nang na sti da pakora su yaw ban ta ba singju lu patara kun khaki pije ra adu ga thobla adana na khawi da metring da chalum ta kas mandom jana ga thingas phanne sin hayatring da chalo gan hai am thi sar pai ta ma do matam da kitang chopta na bai de oirob jani de nipi na ngang paji mak ta bu phajara ding ngang de do ko pangan da phuna ba da bu di nupa ne mangam ba ko pangan ji ni pa kan mani na chin de nipi na khek ma thau bu ni na tas mandom cha de ting chairam jani mama na ba ji ikai mum kai mama na ba lam themen je hai sakoi so ge ai di khang de ma na chalu je da dei chum na lak se bani dom cha saubir nu ka hai na ko mama na ba ji na wati ma ga ma je lakmin na re ko ma je ikai gum chu to songing gum chu to ma ni chuna kan da koi paisa ke to ju hanjal la di kai na ka khanjeru ba to ko angang hoi yam pangi ngai matam ni khra su singa di pha do ko ada laila shu na katang ma pan thok por ga di ma se mising na sing ka da do ko imung do prak pangjal hale do tawe matam do da oi ki ba phibam do da gi ma se nupi se han na yeng gi dre ko ma pan ga kya thok ta ba na nupi se phang da ba ko yum da dum le ga ka di nupi no phang doi ji ba sei ma se nupi se koi da bi lai pa na koi da bi lai ra ka sta yum pan bi che hi ji di ma di hen to ra bai ta ne hen to ba da gi dum kai le kai na hai na ba hor e nupi thi ba khang ro dra khol ro dra guys ko gi
पाखंग अरीबा सरीदा मसिंग थीबदा माना टॉप चट लेरबा मा ख्वाइ मकोक्ता लेरबा चहीदा मा याम यामबा किदगी नुपासिगी ममाना को ममा कौबी नुंगाइतमना इचाजिबु नुपी फंगरोदु जालने काना खलगा ममासिना इबुंगो नंबु कुमै हराउजे खरा चलुने नंबु कोगी युम कई पानाबा तौर चहीजु हेंतो ए खोले गाय माने दुम या दुम लेबा को नुपी कोइनिंग बे वाखन जमा कया पोक्तबा मसादा फाउजदबा दो ओइबजाने अदे मासे होय दे हारगा दुम कोइदे दुम माग लेबम थोकपा मोसा फुरि कोई अमनबा कोई अंगौबदा मसु याम सिदरबा क्रम मल्लबा हाइतारेने अंगौबा मसु मांद्रबा तोंगानबा मसु म ओलबा मोजा फुरि कितंग सेगाइरब तौबदुगा अदगी खुदै खोंदाय अमगा दुम पंगलै मरै कोस नुंगाइ मासु अदगी पुंसि महिंदुसु को रेडियो ग तारगा रेडियो द लाक इसेगा तामगे खुनुंगाइ सिदिको फोन पाइनरबन दो फोन द क्या थवाइ याउजदबदो फोन से मा खर खुलोइ देबा पाइबदो कर रेडियो सिन हेन नुंगाइ जबनेबा सुमाइने सुम लेरपदगी दिको कोई ममानबा सिंको ममानबा हाइबा नि माने am hanbani mana chahi taragi matakte na hanba mamanabani ko lekai pakhang jingai tarene mamana watana dana kosnu pi ma thinaba khangna halu khona halu kan skwa ga leidina khotana tawdagi khara tandaba thau khara lejadaba hai tarene ko mayanga tamakta imungi thabak hayandi delay tawada kayo lekai gi thabak mi gi thabak kai di mangsin thaba nupa khara su lejida अदुगुम्बदा मासे क्वेश्चन सिंदना नुपी खंगनांदना खोतना तौरे हौजिके नुपाजिगी ममानबगा वाता हौता सिन तौबद ममानबदुदी खोइमा मचा क्लास 5 6 काबा को 8 9 काबा अदे क्लास 2 3 काबा याउनरबनिना मागा चमिनबदा कया ओइनम फात्रबा सुमाइन तौदना मासे नुपी मा खंगनै को नुपी सी कोई कोन तिनबा ममानबजिंग अखोइ लैकाई मनाउ नुपाजिंग हाइ तारे मोइने कोइबगी ममानबी अमा लैबजानी ममानबजिगा खंगनौना शक्ति उनदना फोन जिदा वारी सानहले द वारी सानदना खोतम तौरमिको अहानबदा वारी सानबस्ता हौजिकी नुपा अरिबसे मादी वारी सानबजे क्या हाइतेबको हाइसु हाइते तन्सु तल्ली मादी साई अमा चेलुबन थाइना चैरमबनिनको दुई मनिंदुम लेहौबनिन कोइ निंदबा वासे मांगे ngangadaba amani khak lakak tor ngangba de sinbi ba khogi lekai mano pasing duna di mase kai ni haina harabanu khangdi ni pidu ta sana kokbagumni shati bai me ni sa kem chadam ni khotam ni chehi da bukitang yam jabai wani hairam jani da ni pidu ni pamcharab jani mase ni pisina ai adu chaluge da chaluge se mon to hairam ba ko damja ko sandana ko mingo gi kaka ko yarab jani chehi se yam drabda ni pisidagi mana hangara chehi kuni thu kulum de mukti halam gani haiba ko yam hande du de ada damja ko sandana ko ni pisina phone se dum torok ba ko dum tore masu ni pina phone dum tor min na pai re wari sana re ko sana de khaga nu shiba je khaga phawre de unna basa sen haina re ko de unna basa kada ma se nimisi irang langi nupi unna basa kada ba nimisi kayo lekai gi macen mase ko sikhang natana mayok na gidraba ko mayok na ba atuki mati kui khraba mayok na daba haitare ne nupi nga nupa nga mayok na daba yam kui raba punsi sida nupi yung kakama ga mayok na na phama ga wari ga sanani gan haiba sida mase wakanje ta charang na bi kuni cha ising cha ni khangdabi ko sa ikari no haidu jibo kai ga yam pakhat pa ma phawe ko usina sin timing yok sale da timing yok salakpa chasian haiba scar wise sini car da chasini Limasu car ni gai thauze halaga car se wire ga chala car sta nu pise thokle ko pise mamana binga thokle tholopa car se da nu pise ani ui amasina kar thi amasina kar phase ma khale athi buji oi jala athi buji oiram dreba athi buji na sai koi manau pajing le kai manau pajing na koi bato andu oiram phase buji na ma gi tar majak ta harau ni thamoi je ta kani mapan sabado ko surga je nga ki wakhal da tarangam da tholakpado ta khelai na chom na pada kai ko wakhal ri nu gai na wa se phaja se phangdar ba ka harau re ko de ma se ubes ne pisi kari khanmano di ma khang de pisi ma sapo ko leira mo kholam mo ko haina sapo ta ma le man pamu de nimitu da ma nei ba sapo se kaw de punna le ba da sapo se lupa sanga ga kuntra tai ko chonga kuntra tai siga sapo se le piram manis kat stockson mani mana hang ba ada piram magas le khol le kan ha chatlam jani hale
wakanse nuare heta skin dok phajaba lai mi man do ai oideba di mala ke ngondo call torpa kholok wakan te nuara kansida nahan gadi nupi du nahan adum call torpa ne da nupi na call su dok tok tro ya changa bu su dok tok ti man khalle ke urjano ma jibo na traga ai jibu ur kansida ma tallam chalana su khanje ma sa se aduma ikai kai call tawras nupa ni jangan giba khongthang ni hando roi haibagi mata gon mas call le toksale ko ni pisi pai da kedroge nang phone pa tradi khotri hai kasta ni pisi na thabin khang lu shalobe ni ko peri nga sai ai nang unna do khoi mana khangi kho man chei do dai call torok pa ki dena torok ta ban ni ka haijin lam jani dena ko haijin badi ma thaja badi moi bani se nu sinare ko nu sinare de sigi matung da gidi nu bisna kya call tok tre mana ya ma matam da tawre do nu bisna ma ga wari sana ning da ba haina da ba mo mo tok di kem ta ulakte nu bisigi birthday matam se yok sare da birthday se ma ko yang hangi ko le kai mana pa sing da da kari pina ba kamai to wa cake ka ina ba ni cake ka pina ba ni khot pa ni phuri ka leina ba ni khot pa ni kana hai ba ko matam si da mana khalle ai angang masa na te ai mon da prit phanik pi ga da na te shana bi ni sinima ai ngasai adum sel do adum ta la ga la ko bisak pi ngi de ni pi ma khang ni koirak pa adagi dum kai na gi be sel da ta la lak ban sel de watram na ko sauji ai ma sana pi ni ka mu khai de le ma se da sana se hange ko koi hangka si da hai nei sana do khudo pi yen hai bazan ada khudo pi bazida koi khara hai do sing doi ba de kai mana pa jing thai sauji kan ni lik pinar bani lik ta san yam da ma mechin na ching ba lei bani khot pani sma ming da tha ma khot pa ga sai ba ma se wakal je nuai ni nuai di ma nang na ming kari no hai da ming se nubi si gi ming se ani lei ba ko ani lei basta hojiki nu pa ani basta da karam ming le he na pa mi hai na hang ba ko comment ta mu wa kitang surya pote kamin ta mo hayak turi bani adu taw ya da tawin adin adang naming se karam man hena pami kholi karam man hena kawmi kholi gan hai ba ko adu bis naming se hai de thai pote adin maming do thala ko ma dai gi konsang dai kon sang da sale ma gi di mi di ko sana si me chin na jing ba sa ba ko pa taw ha ko ma gi taw di mai khut na sale ba ko khut na sala ga su ko gi yam pa na ching bai tai sana ge si da pa na ching mo to da mai na pha na ching han la ga san yam do da ma na pi ba ko ade pi ga ma sa sar ga ma du pi da dum hai ko hai ba di surprise ai na ga pi ba ko pa taw de nang gi ai na sana gi li ama yam di sa ba ni khot ba ni nang gi birthday na mi ta i pura gi khot la ngi ka na wari ga tai si taw gi du pi si dum harau hadau ya ai ko ade garden ama da chale nupi se ki birthday na mi se garden da chatna de car ga wai da gari thau han da na de gi cha ba thak ba lang da na sin da na ga taw de cake kas kar ino ka ko marak si da mai mama na ba nupi thi ba ma cha ga de le sai phar ko yaw ing ba to yaw sin ning ba to ko si yaw ki khoi ki ka ko ki ma sa le sai phar kan da ya ne hanu ga yaw re ba yaw ra ka no ni in tho tham ba ju ya da gum taw ko yaw re ne cake ka ina baga se cake pau di ina dre ko malan dem ina ninge ko ji ari bani pa sin di smana ga du shibi ko ma hak ta cake ka engineering ba do chas mak phang de angang ma sa mak su na tam na cake in gap je ikai ba ne cake ka ina gi dre ko ni pi si ma na bi kai ka ina to kre da harau ni mi si ma hogre hogi ba da gi ma su ma yim se pan ninge ba nupi si na di una ba ko ni phasa ba di sum hen kalak ko de phone ya de na mana phone number ko sum le ga pi nupi si da nupi si mayam se mak khange ko thongan dai pe ka lung bu khot pa chet pa kan si da ada nupi si imu si mana su pamja ba di imu si yam ka hen thoina wa ba na te ko nupi si imu si ju pang no pa imu di na ta ba ni na ko mama pa na su pamjarani harau jarani adi yam na lai bi imu si mo si moi mung gi na pamja de ba maram di moi mung se to ke matik lik pani na ko yi pesa bai mi ga sangyam tok janing bodo ada si chap chare ga khanjara ga ko ma se lei jare ade nupi si ga hoji pakhang ai bi si una ba si numi dang da na ya mo unai numi da ya sang ba matam da se se mo thongan de he nupi si na ha bi janing e ko ade gi singju janing e ka atmai ge khai ba cha po ma kai ma janing e se nga linge de la ke shwa da Tamani bani mana su ikai bade nupi du na su ikai bai oram ni ada khar mamdhara ga la ona mamdhara ge ek challi sida yum se khangau bane ade mana chela si khola sen hai nupi sida da nang na chen ba pamdra ga na mangon kar ora ahal laman mangon ka hal lagen hai basta nupi sin hai
ꯅꯣꯏꯒꯤ ꯌꯨꯝꯗꯣ ꯍꯥꯟꯅ ꯁꯥꯒꯣ ꯌꯨꯝ ꯄꯥꯜꯂꯒ ꯂꯨꯍꯣꯡꯒ ꯂꯩꯕꯗ ꯑꯩ ꯌꯨꯝ ꯎꯒꯤ ꯑꯃꯗꯒꯤ ꯏꯆꯝ ꯆꯝꯅ ꯂꯩꯕꯁꯦ ꯑꯩ ꯇꯜꯂꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕ ꯆꯀ꯭ꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯤ ꯅꯨꯄꯤꯁꯤꯅꯗꯤ ꯅꯨꯄꯥ ꯃꯥꯅꯤ ꯈꯪꯗꯕ ꯃꯇꯝꯁꯤꯗ ꯈꯪꯖꯈꯤꯗꯕꯀꯣ ꯑꯗꯩ ꯅꯨꯄꯥ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯇꯧꯔꯦ ꯑꯁ ꯌꯨꯝꯁꯦ ꯁꯥꯕꯅ ꯐꯔꯦ ꯌꯨꯝ ꯁꯥꯔꯒ ꯆꯦꯟꯖꯟꯕꯅ ꯐꯔꯦꯅ ꯃꯃꯥ ꯃꯄꯥꯁꯤꯗ ꯍꯥꯏꯔꯦ ꯃꯃꯥ ꯃꯄꯥꯅꯗꯤ ꯍꯥꯏ ꯌꯨꯝ ꯁꯥꯗ ꯌꯨꯝꯁꯦ ꯀꯩꯁꯨꯝꯁꯨ ꯇꯧꯗ꯭ꯔꯤ ꯁꯤꯗ ꯁꯤꯗꯣꯛꯑ ꯁꯥꯕꯗꯣ ꯄꯥꯝꯃꯨꯏꯗ ꯁꯤꯅꯦꯕ ꯑꯁ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯀꯥꯏ ꯃꯃꯥꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯑꯒ ꯃꯣꯏꯁꯦ ꯆꯥꯛꯁꯪꯗꯒꯤ ꯍꯥꯟꯅ ꯁꯦꯝꯕ ꯍꯧꯋꯦꯕꯀꯣ ꯆꯥꯛꯁꯪꯗꯒꯤ ꯐꯖꯅ ꯁꯦꯝꯀꯠꯂꯒ ꯃꯥꯒꯤ ꯀꯥꯁꯤꯕꯨ ꯐꯖꯅ ꯁꯦꯝꯃꯦꯀꯣ ꯃꯥꯒꯤ ꯀꯥ ꯇꯣꯉꯥꯟꯅꯒ ꯇꯞꯊꯣꯛꯇꯅ ꯈꯣꯠꯇꯅꯒ ꯁꯦꯝꯃꯦ ꯃꯃꯥ ꯃꯄꯥꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯖꯥꯎꯗꯨꯗꯤ ꯀꯥꯏꯗ꯭ꯔꯦꯕ ꯆꯥꯛꯁꯪꯗꯨ ꯈꯛꯇꯅꯤ ꯃꯅꯤꯡꯗꯨꯒꯤ ꯐꯖꯅ ꯁꯦꯝꯕ ꯌꯨꯝꯗꯣ ꯄꯥꯝꯃꯨꯕꯒꯤ ꯃꯄꯥꯅ ꯁꯤꯈꯥꯡ ꯍꯦꯛ ꯌꯥꯗꯕꯀꯣ ꯁꯨꯃꯥꯏꯅ ꯌꯨꯝꯁꯦ ꯐꯖꯅ ꯁꯥꯒꯠꯂꯦ ꯑꯗꯩ ꯍꯪꯅꯩ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯃ ꯂꯩꯕꯅꯤꯅ ꯄꯥꯈꯪ ꯑꯔꯤꯕꯒꯤ ꯌꯨꯝ ꯑꯃ ꯁꯦꯝꯒꯠꯂꯛꯄ ꯁꯥꯒꯠꯂꯛꯄ ꯍꯥꯏꯁꯦ ꯅꯨꯄꯤ ꯂꯩꯔꯖꯥꯠꯂꯥ ꯅꯨꯄꯤ ꯊꯤꯗꯣꯔꯖꯥꯠꯂꯥ ꯀꯥꯏꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯁꯦꯝꯕꯤꯈꯤꯕ ꯂꯩꯀꯥꯏꯒꯤ ꯃꯅꯥꯎꯄꯥ ꯀꯣ ꯃꯆꯤꯟ ꯌꯥꯎꯕꯁꯤꯡꯗꯨꯗ ꯌꯧ ꯇꯧꯗꯅ ꯍꯥꯏꯔꯦ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯏꯅ ꯇꯧ ꯈꯪꯅꯕꯅꯤ ꯕꯥꯔꯗꯦ ꯂꯤꯛꯀ ꯄꯤꯕꯅꯤ ꯈꯣꯠꯄꯅꯤ ꯃꯁꯛ ꯐꯖꯕꯅꯤ ꯅꯨꯄꯤꯗꯨꯅ ꯌꯨꯝ ꯍꯥꯟꯅ ꯁꯥꯔꯣ ꯍꯥꯏ ꯌꯨꯝ ꯁꯥ ꯂꯣꯏꯔꯒ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤ ꯍꯥꯏꯕꯅꯤ ꯀꯥꯏꯅꯒ ꯋꯥ ꯂꯥꯎꯔꯦꯀꯣ ꯃꯥꯁꯦ ꯍꯔꯥꯎꯋꯦ ꯃꯤꯅꯒ ꯌꯨꯝ ꯁꯥ ꯂꯣꯏꯔ ꯄꯨꯁꯜꯂꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯗ ꯀꯥꯏꯅꯒ ꯑꯩꯈꯣꯏ ꯃꯇꯩꯃ ꯀꯩꯀꯥꯅꯒ ꯂꯛꯅꯕꯗꯣꯀꯣ ꯑꯁ ꯋꯥꯈꯜꯒꯁꯦ ꯊꯃꯣꯏꯒꯁꯦ ꯀꯩ ꯍꯥꯏꯅꯤ ꯂꯞ ꯁꯥꯏꯟ ꯄꯪꯊꯣꯛꯀ ꯊꯣꯛꯆꯕꯗꯣꯀꯣ ꯃꯊꯟꯇ ꯑꯗꯩ ꯃꯥꯁꯨ ꯑꯗꯨꯝ ꯍꯥꯏ ꯅꯨꯄꯤꯁꯤꯗꯀꯣ ꯀꯣꯜ ꯇꯧꯔꯒ ꯆꯥꯛꯁꯪꯒꯤ ꯁꯤꯉꯩ ꯁꯔꯨꯛ ꯂꯣꯏꯁꯜꯂꯦ ꯄꯩꯁꯥ ꯁꯤꯉꯩ ꯆꯪꯈ꯭ರೆ ꯊꯕꯛ ꯁꯨꯕ ꯃꯤꯉꯩ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯍꯦꯟꯖꯥꯡ ꯁꯤ ꯊꯣꯡꯉꯒ ꯄꯤꯖꯩ ꯊꯕꯛ ꯁꯨꯕꯤꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯟꯅꯕ ꯈꯣꯠꯅꯕ ꯀꯥꯏꯅ ꯑꯦꯗꯒꯤꯅ ꯖꯦꯠ ꯐꯥꯎꯕ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯁꯦ ꯂꯣꯏ ꯇꯝꯃꯦꯕꯀꯣ ꯇꯝꯕ ꯀꯥꯟꯁꯤꯗ ꯌꯨꯝ ꯁꯥꯕ ꯂꯣꯏꯁꯜꯂꯝꯗꯥꯏ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦꯅꯦ ꯑꯗꯩ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯕꯁꯤꯗ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯗꯣꯀꯣ ꯍꯥꯏꯗꯤ ꯂꯤꯁꯜꯂꯒ ꯇꯧꯕ ꯊꯕꯛꯅꯤꯅ ꯃꯌꯥꯝꯅ ꯉꯥꯡꯅꯒꯦꯗꯅꯤ ꯆꯩꯅꯒꯦꯗꯅꯤꯀꯣ ꯑꯗꯩ ꯃꯣꯏ ꯏꯃꯨꯡꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯁꯨ ꯂꯩꯔꯤꯕꯅꯤꯅ ꯇꯧ ꯁꯥꯏꯁꯤ ꯌꯦꯡꯉꯨ ꯂꯤꯛꯃꯟ ꯆꯥꯡꯃꯜꯂꯤ ꯀꯜꯂꯛꯇꯨꯝ ꯄꯦꯜꯂꯤ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏꯅꯤꯗꯣ ꯃꯥꯁꯦ ꯏꯀꯥꯏꯃꯟꯗꯅ ꯃꯥꯁꯦ ꯍꯨ ꯊꯛꯀꯦ ꯇꯧꯕꯗꯒꯤ ꯐꯥꯅꯕꯅꯦ ꯍꯥꯏꯀꯣ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯃꯃꯥꯅꯒ ꯃꯥꯕꯨ ꯁꯦꯟꯅꯧ ꯀꯥꯏꯅꯀꯣ ꯂꯩꯀꯥꯏ ꯃꯅꯥꯎꯄꯥꯅꯒ ꯁꯦꯟꯅꯗꯅꯈꯣꯠꯇꯅ ꯇꯧꯒꯦ ꯍꯥꯏ ꯃꯥ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯏꯀꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯕꯅꯤꯗꯣ ꯁꯤꯗꯒꯤ ꯃꯥꯁꯦ ꯀꯥꯏꯅꯔꯦꯀꯣ ꯀꯞꯄꯦ ꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯐꯥꯎꯅꯅꯕ ꯂꯝꯕꯤ ꯂꯩꯈꯤꯗ꯭ꯔꯦꯕ ꯐꯣꯟꯗꯣ ꯆꯠꯇꯅꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯀꯣꯏꯕ ꯅꯨꯄꯤꯗꯨ ꯃꯣꯏꯗꯤ ꯃꯃꯥꯟꯅꯕꯤ ꯃꯁꯦꯟ ꯑꯣꯏꯅꯤꯗꯅ ꯑꯗꯨꯝꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯕꯁꯦ ꯅꯨꯄꯤꯗꯨ ꯑꯗꯨꯝ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯁꯥꯟꯅꯈꯤꯗ꯭re ꯑꯉꯥꯡ ꯃꯆꯥꯗꯧꯅꯀꯣ ꯃꯥꯁꯨ ꯌꯥꯝ ꯀꯞꯈꯤ ꯅꯨꯡꯁꯤꯕꯗꯗꯤ ꯆꯍꯤ ꯈꯥꯏꯗꯦꯀꯣ ꯅꯨꯡꯕꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯊꯃꯣꯏꯗꯕꯨ ꯇꯥꯈ꯭ꯔꯕ ꯄꯤꯁꯦ ꯂꯦꯞꯇꯅ ꯖꯣꯔ ꯆꯦꯟꯊꯔꯛꯏ ꯍꯥꯏ ꯅꯨꯄꯥ ꯃꯣꯏꯁꯨ ꯌꯥꯝ ꯊꯤꯅ ꯀꯞꯄꯦ ꯍꯥꯏꯕꯀꯣ ꯃꯥꯁꯦ ꯏꯀꯥꯏꯕꯒ ꯅꯨꯡꯁꯤꯕꯒ ꯄꯨꯜꯂꯒ ꯀꯞꯄꯦ ꯁꯤꯗꯒꯤ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯀꯌꯥ ꯀꯣꯏꯅꯤꯡꯕꯗꯣ ꯄꯣꯛꯇ꯭ꯔꯦ ꯇꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯀꯣ ꯌꯥꯔꯔꯣꯏꯅ ꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯃꯁꯛ ꯈꯪꯅꯧ ꯀꯥꯏꯅ ꯍꯥꯏꯀꯣ ꯃꯥꯁꯦ ꯇꯜꯂꯕ ꯅꯨꯄꯤꯁꯦ ꯈꯪꯅꯔꯨꯔꯒ ꯑꯩ ꯁꯛꯁꯦ ꯎꯔꯒ ꯅꯨꯄꯤꯁꯤꯅ ꯌꯥꯔꯣꯏꯗꯥꯅ ꯍꯥꯏ ꯅꯨꯄꯤꯁꯦ ꯌꯥꯝ ꯑꯉꯥꯡꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯁꯨ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯈꯔꯗꯤ ꯂꯥꯏꯔꯔꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯈꯔ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯈꯔ ꯌꯥꯝꯖꯕ ꯑꯗ ꯅꯨꯄꯤꯗꯗꯤ ꯃꯥꯅ ꯑꯍꯜ ꯑꯣꯏꯔꯒ ꯏꯃꯨꯡꯒꯁꯦ ꯄꯨꯗꯅ ꯈꯣꯠꯇꯅ ꯇꯧꯖꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏ ꯁꯤꯁꯤꯒ ꯑꯃꯨꯛ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯛ ꯈꯪꯅꯧꯅ ꯇꯧꯕꯗꯩ ꯈꯪꯅꯕꯗꯒꯤꯀꯣ ꯃꯥꯁꯦ ꯑꯗꯨꯃꯨꯛ ꯄꯥꯝꯃꯦ ꯍꯥꯏꯕꯗꯤ ꯃꯁꯛ ꯃꯇꯧꯗꯣ ꯄꯪꯊꯤ ꯊꯤꯕ ꯑꯣꯏꯗꯕ ꯇꯧꯕꯒꯤꯕꯨꯗꯤ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯔꯤꯕꯁꯤꯅ ꯑꯃꯕꯨ ꯐꯪꯉꯗꯤ ꯌꯥꯔꯦꯗ ꯍꯥꯏꯅ ꯃꯥꯁꯦ ꯈꯟꯕꯖꯥꯠꯅꯤꯗ ꯑꯗꯩ ꯈꯟꯕꯗꯒꯤ ꯃꯤꯒꯤꯁꯨ ꯂꯩꯇ꯭ꯔꯁꯨ ꯂꯥꯏꯔꯖꯁꯨ ꯃꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯂꯩꯖꯔꯤꯅꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯣꯔꯛꯑꯦꯀꯣ ꯃꯥꯗꯤ ꯌꯥꯝꯅꯁꯨ ꯂꯤꯔꯦ ꯆꯍꯤꯁꯨ ꯌꯥꯝꯕ ꯃꯥꯜꯂꯤ ꯑꯩꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯑꯩ ꯇꯜꯂꯦꯅ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯑꯕꯀꯣ ꯃꯤ ꯂꯥꯏꯔꯖꯔꯁꯨ ꯃꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯂꯩꯖꯔꯤꯅꯤꯅꯀꯣ ꯃꯥꯁꯦ ꯑꯃꯨꯛ ꯏꯀꯥꯏꯔꯦꯅꯦ ꯑꯁ ꯑꯩ ꯅꯨꯄꯤꯁꯦ ꯊꯤꯔꯔꯣꯏꯒꯦꯗꯅ ꯃꯥꯁే ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯃꯥꯏ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯟꯕ ꯈꯤꯇꯪ ꯁꯦꯒꯥꯏꯕꯗꯨꯒ ꯈꯨꯗꯩ ꯈꯣꯡꯇꯥꯏ ꯁꯦꯠꯂꯒ ꯃꯥꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯌꯦ ꯃꯪꯉꯒꯀꯣ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯍꯧꯈꯤꯕ ꯃꯥꯅ ꯅꯨꯡꯁꯤꯖꯈꯤꯕ ꯅꯨꯄꯤ ꯑꯩꯈꯣꯏ ꯂꯤꯛꯀ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧ ꯀꯥꯏꯅꯔꯦ ꯑꯗꯒꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯌꯦꯡꯉꯨꯏ ꯃꯥꯁꯨ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯏꯀꯣ ꯆꯍꯤ ꯌꯥꯝꯃꯕ ꯃꯥꯜꯂꯦ ꯈꯣꯠꯂꯕ ꯃꯥꯜꯂꯦ ꯇꯧꯐꯝ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯉꯥ ꯊꯣꯡꯉꯁꯨ ꯍꯥꯎꯇꯦ ꯎꯇꯤ ꯊꯣꯡꯉꯁꯨ ꯍꯥꯎꯇꯦ ꯆꯒꯦꯝ ꯄꯣꯝꯃꯁꯨ ꯍꯥꯎꯇꯦ ꯃꯥ ꯆꯥꯗ꯭ꯔꯦ ꯍꯥꯟꯅ ꯌꯥꯝ ꯄꯥꯝꯅ ꯆꯥꯖꯕ ꯆꯥꯛ ꯌꯦꯟꯖꯥꯡꯅꯤꯅ ꯊꯃꯣꯏ ꯀꯥꯏꯔꯦ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯑꯣꯏꯔꯗꯤ ꯅꯤꯁꯥ ꯈꯔ ꯆꯥꯔ ꯂꯩꯗꯕꯅꯤ ꯃꯥꯗꯤ ꯅꯤꯁꯥ ꯆꯥꯕꯁꯨ ꯍꯩꯇꯦ ꯆꯥꯁꯨ ꯆꯥꯗꯕꯅꯤꯅꯀꯣ ꯇꯨꯃꯤꯟꯅ ꯐꯛꯂꯥꯡꯗ ꯉꯥꯔꯒ ꯐꯝꯕꯁꯦ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ
ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯀꯣ ꯅꯨꯡꯉꯥꯏꯃꯟꯗꯗꯅꯀꯣ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯃꯟꯗꯣꯟꯁꯤꯡꯁꯤꯅ ꯂꯥꯁ ꯎꯄꯥꯏ ꯑꯣꯏꯅꯀꯣ ꯃꯥ ꯃꯁꯥꯒꯁꯨ ꯆꯥꯟꯅꯖꯕꯀꯣ ꯈꯔ ꯂꯤꯇꯛ ꯇꯧꯔꯕꯤꯀꯣ ꯁꯕꯥꯟꯗꯤ ꯌꯥꯝ ꯐꯖꯩ ꯉꯥꯔꯣꯏ ꯁꯕꯥꯟ ꯇꯥꯏꯀꯣ ꯁꯛꯇꯤ ꯅꯨꯄꯤꯗ ꯈꯔ ꯂꯤꯁꯜꯂꯛꯄ ꯍꯥꯏꯁꯤ ꯐꯖꯕ ꯃꯤꯔꯩ ꯂꯩꯇꯦ ꯅꯣꯏ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯂꯤꯁꯜꯂꯗꯤ ꯀꯩꯁꯨ ꯐꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯊꯣꯠ ꯊꯣꯠꯀ ꯂꯥꯎꯔꯒ ꯑꯗꯨ ꯁꯛꯇꯣ ꯑꯣꯏꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯣꯏꯗꯦꯕ ꯑꯗꯨ ꯁꯛꯇꯣ ꯑꯗ ꯂꯤꯁꯜꯂꯛꯄꯅꯤꯅ ꯅꯨꯄꯤꯁꯨ ꯐꯖꯗꯕꯖꯥꯠꯅꯤꯀꯣ ꯐꯤꯒꯔꯗꯤ ꯑꯗꯨꯝ ꯉꯥꯔꯣꯏ ꯁꯕꯥꯟ ꯇꯥꯔꯒꯁꯨ ꯃꯃꯥꯏ ꯈꯔ ꯀꯣꯞꯇꯛ ꯇꯧꯏ ꯃꯁꯝꯕꯨꯗꯤ ꯌꯥꯝ ꯁꯥꯡꯖꯩꯀꯣ ꯑꯗ ꯅꯨꯄꯤꯁꯤꯒ ꯑꯝꯇꯪ ꯁꯛꯈꯪ ꯃꯥꯏ ꯈꯪꯅꯧ ꯍꯥꯏ ꯃꯥꯁꯦ ꯇꯜꯂꯦꯗꯅ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯑꯗꯒꯤ ꯎꯄꯥꯏ ꯂꯩꯇꯀꯣ ꯎꯟꯗꯤ ꯎꯅꯅꯤꯡꯉꯤꯅꯤ ꯃꯥꯁꯨ ꯅꯨꯄꯤꯗꯨ ꯊꯤꯅꯤꯡꯉꯤꯅꯤꯅꯀꯣ ꯎꯅꯔꯀꯥꯟꯁꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯑꯗ ꯌꯥꯝꯃꯨꯗꯤ ꯍꯟꯗꯦ ꯅꯨꯄꯤꯗꯨꯁꯨ ꯆꯍꯤ ꯃꯌꯨꯝ ꯄꯥꯝꯃꯤ ꯆꯍꯤ ꯑꯗꯨꯝ ꯍꯦꯟꯗꯣꯛꯑꯕ ꯅꯨꯄꯤꯅꯦꯕ ꯃꯥꯅ ꯆꯍꯤ 30 ꯍꯜꯂꯦ ꯍꯥꯏ ꯄꯪꯌꯥꯝꯗꯤ ꯌꯥꯝꯗꯦ 13 ꯍꯟꯕꯁꯤꯗꯗꯤ ꯅꯨꯄꯤꯗꯗꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ ꯍꯦꯟꯗꯣꯛꯑꯕ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯥꯗꯗꯤ ꯀꯌꯥꯝ ꯂꯤꯔꯝꯃꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯂꯥꯏꯅꯁꯨ ꯌꯥꯕ ꯃꯤꯅꯁꯨ ꯌꯥꯕꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯃꯣꯏꯕꯥꯅꯤꯁꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤ ꯂꯨꯍꯣꯡꯉꯒ ꯂꯩꯔꯦꯀꯣ ꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯋꯥꯔꯤꯁꯦ ꯊꯥꯔꯛꯏꯕꯒꯤ ꯃꯔꯝꯅꯀꯣ ꯁꯨꯝ ꯂꯩꯉꯥꯎ ꯊꯤꯉꯥꯎ ꯄꯥꯈꯪ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯂꯩꯉꯥꯎ ꯊꯤꯉꯥꯎ ꯅꯨꯄꯤꯒ ꯄꯠꯄꯠ ꯊꯤꯍꯧꯕꯅ ꯐꯩꯀꯣ ꯂꯤꯁꯜꯂꯀꯥꯟꯗ ꯊꯤꯕꯁꯦ ꯆꯣꯞꯄꯝꯁꯨ ꯑꯣꯏꯕ ꯑꯗꯩ ꯃꯤꯅꯁꯨ ꯐꯖꯅ ꯉꯥꯡꯅꯗꯦꯅꯀꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯁꯨꯝ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯣꯅꯀꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ